ꯃꯦꯀꯤꯔꯥꯁ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅꯗꯃꯛ ꯊꯧꯔꯤ꯫ ꯆꯤꯡꯂꯥꯏ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯇꯨꯃꯤꯟꯅꯒ ꯂꯩꯁꯤꯟꯈ꯭ꯔꯤꯁꯤꯅ? ꯌꯥꯝ ꯁꯦꯠꯂꯣ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯅꯣꯏ ꯋꯥꯔꯤ ꯁꯥꯅꯩꯗꯣ ꯁꯨꯝ ꯇꯥꯕꯅꯤ, ꯁꯦꯠꯀ ꯅꯠꯇꯦ꯫ ꯃꯅꯤꯇꯣꯝꯕꯅ, ꯊꯣꯏꯁꯅꯥ ꯄꯜꯂꯛꯄꯗꯨꯗ ꯃꯆꯤꯟꯁꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯆꯤꯡꯂꯥꯏꯅ, ꯊꯃꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠꯂꯣ ꯅꯠꯇ꯭ꯔꯒ ꯆꯤꯝꯕꯥꯜ ꯈꯛꯇꯪꯒꯤ ꯕ꯭ꯂꯣꯀꯦꯠꯂꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯃꯦꯀꯤꯔꯥꯁꯅ, ꯀꯗꯥꯏꯗꯩ ꯕ꯭ꯂꯣꯀꯦꯠꯅꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ? ꯃꯅꯤꯇꯣꯝꯕꯅ, ꯅꯇꯧꯗꯨꯗ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯇꯧꯅ ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯗꯒ ꯍꯥꯏꯗꯕꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯅ, ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒ ꯀꯩꯝ ꯍꯥꯏꯅꯤꯡꯗꯕ꯭ꯔꯣ ꯅꯪ? ꯀꯩꯝ ꯍꯥꯏꯅꯤꯡꯗꯕꯤꯔꯕ ꯅꯪ ꯇꯧꯔꯤꯁꯦ? ꯃꯦꯀꯤꯔꯥꯁ ꯑꯅꯤꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟꯅꯗꯃꯛ ꯂꯩ꯫ ꯆꯤꯡꯂꯥꯏ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯗꯅ ꯑꯩꯈꯣꯏꯗꯁꯨ꯫ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ, ꯊꯣꯏꯁꯅꯥꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯕ꯭ꯔꯣ? ꯃꯦꯀꯤꯔꯥꯁ ꯃꯅꯤꯇꯣꯝꯕꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯥꯡꯍꯦꯟ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯗꯦꯗ ꯀꯥꯏꯗꯩ? ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯤꯝꯕꯥꯜꯗꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ, ꯊꯃꯣꯏ ꯃꯥꯅꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯅ ꯆꯤꯟꯕꯥꯜ ꯃꯥꯁꯨ ꯈꯪꯗꯦ, ꯋꯥꯈꯜ ꯃꯥꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯈꯜ ꯃꯥꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯂꯩꯈ꯭ꯔꯦ, ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ꯫ ꯃꯅꯤꯇꯣꯝꯕꯅ, ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕꯗꯨ ꯇꯥꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯆꯤꯡꯂꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯗꯣꯝꯗꯅꯣ ꯃꯣꯏꯒꯤꯗꯣ? ꯌꯧꯔꯦ ꯑꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯃꯌꯥꯁꯤꯗ ꯈꯥꯝꯃꯨ, ꯑꯩ ꯀꯣꯜ ꯇꯧꯒꯦ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯃꯌꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯆꯤꯡꯂꯥꯏꯗꯤ ꯐꯣꯟ ꯇꯧꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯅꯤꯇꯣꯝꯕꯁꯨ ꯆꯤꯡꯂꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯨꯝꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯗ ꯃꯦꯀꯤꯔꯥꯁꯁꯨ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ, ꯑꯗꯨꯒ ꯆꯤꯟꯕꯥꯜꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯒꯦ ꯈꯟꯕꯅꯤ, ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯈꯨꯠꯇꯨꯅ ꯊꯕꯥꯛ ꯃꯄꯥꯗ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯃꯣꯏ ꯅꯪꯁꯨ ꯂꯝ ꯍꯦꯜꯂꯅꯨꯕ, ꯋꯥꯔꯤ ꯁꯦꯟꯅꯕ ꯃꯄꯨ ꯁꯥꯕ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ꯫ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯥꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯂꯝ ꯍꯦꯜꯍꯜꯂꯤꯁꯦ? ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯇꯣꯝꯕꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯅꯥꯎꯗ ꯃꯀꯣꯠꯇꯨ ꯂꯤꯠꯁꯤꯜꯂꯛꯂꯒ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯃꯨꯔꯨ ꯁꯣꯜꯂꯤꯁꯤꯅ? ꯃꯦꯀꯤꯔꯥꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯅꯤꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯈꯪꯉꯤ ꯀꯩꯅꯣ? ꯃꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯔꯣꯁꯅꯤ ꯍꯣꯏꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣꯌꯦ꯫ ꯃꯦꯀꯤꯔꯥꯁ ꯇꯥꯟꯗꯦ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯩ ꯌꯥꯎꯋꯦ ꯑꯃꯨꯛ ꯍꯥꯏꯔꯨꯏꯔꯣ? ꯁꯤꯌꯥ ꯌꯥꯝ ꯁꯦꯂꯤꯕ꯭रिꯇꯤꯒꯤ ꯇꯥꯏꯞꯇ, ꯆꯠꯂꯣꯍꯩ ꯄꯛꯇꯦ꯫ ꯑꯩ ꯇꯜꯂꯤꯗ꯫ ꯄꯛꯇꯕꯗꯨ ꯇꯧꯔꯛꯀꯅꯨꯗ ꯁ꯭ꯋꯥꯏꯗ, ꯐꯨꯒꯠꯂꯛꯀꯅꯤ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯇꯜꯂꯤ ꯃꯤ ꯇꯁꯦꯡꯅ꯫ ꯃꯅꯤꯇꯣꯝꯕ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯁꯅ ꯎꯕ ꯇꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔꯣ? ꯃꯥ ꯎꯔꯒ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯅꯥꯏ ꯀꯥꯏꯅ? ꯆꯠꯂꯣꯍꯩ, ꯅꯠꯇꯦ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯠ ꯀꯨꯝꯊꯔꯣ꯫ ꯃꯦꯀꯤꯔꯥꯁꯁꯨ ꯃꯅꯤꯇꯣꯝꯕꯅ ꯍꯥꯏꯃꯟꯕꯗꯒꯤ ꯒꯥꯔꯤꯗꯒꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯑꯅꯤꯗꯨ ꯃꯌꯥꯝ ꯂꯩꯕꯔꯣꯝꯗ ꯂꯥꯛꯏ꯫ ꯔꯣꯁꯅꯤ ꯂꯥꯛꯂꯤꯕ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯒ, ꯀꯩꯅꯣ ꯃꯦꯀꯤꯔꯥꯁ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯐꯖꯔꯝꯃꯦ, ꯆꯍꯤ 2 ꯎꯔꯨꯗꯕꯩꯔꯥ ꯀꯩꯅꯣ ꯌꯥꯝ ꯁ꯭ꯃꯥꯔꯠꯀ ꯑꯣꯏꯈꯠꯂ ꯂꯩꯔꯝꯃꯦ꯫ ꯑꯁ ꯃꯥ ꯑꯣꯏꯅ ꯐꯥꯔ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦ꯫ ꯆꯤꯡꯂꯥꯏ ꯅꯣꯛꯂꯒ, ꯁꯦꯝꯕꯤꯔꯒꯦ, ꯑꯁꯤꯁꯨ ꯁꯤꯡꯒꯜꯅꯤ꯫ ꯔꯣꯁꯅꯤꯅ, ꯐꯥꯒꯤ ꯅꯠꯇꯦ, ꯌꯥꯝ ꯁꯥꯊꯤꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯐꯖꯩ ꯍꯥꯏꯅꯒꯗꯧꯕ ꯃꯤꯇꯥꯅꯤ꯫ ꯃꯤ ꯋꯥꯡꯉꯤ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯧꯕꯁꯨ ꯅꯠꯇꯦ, ꯀꯥ ꯍꯦꯟꯅ ꯃꯨꯕꯁꯨ ꯅꯠꯇꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯐꯤꯠ ꯑꯣꯏ, ꯑꯗꯨꯅ ꯃꯥꯅ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁꯁꯤꯡꯁꯤ ꯇꯞ ꯅꯞꯄꯤ, ꯑꯗꯨꯅ ꯁꯦꯠꯇꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯏꯄꯛꯇ ꯄꯛꯆꯕꯗꯨ ꯑꯣꯏ꯫ ꯃꯦꯀꯤꯔꯥꯁ ꯋꯥꯏꯠ ꯃꯆꯨꯒꯤ ꯄꯣꯂꯣ ꯇꯤ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯗꯥꯔꯛ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯗꯦꯅꯤꯝ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ꯫ ꯋꯥꯏꯠ ꯃꯆꯨꯒꯤ ꯃꯁꯥ ꯅꯥꯟꯅ ꯁ꯭ꯅꯤꯀꯔ ꯑꯃ ꯇꯣꯡꯏ, ꯑꯗꯨꯒ ꯑꯣꯏ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯔꯣꯂꯦꯛꯁ ꯔꯥꯏꯁ ꯋꯥꯆ ꯑꯃ ꯁꯤ꯫ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨꯅ ꯍꯦꯟꯅ ꯇꯅꯥꯟꯕ ꯑꯣꯏꯅ ꯎꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯂꯛꯂꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯔꯣꯁꯅꯤꯅ, ꯅꯨꯡꯉꯥꯏꯔꯤ, ꯅꯪꯗꯤ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯑꯩꯁꯨ ꯑꯗꯨꯝ꯫ ꯕꯤꯗ꯭ꯌꯥꯅ, ꯆꯍꯤ 2 ꯌꯥꯝ ꯍꯣꯡꯉꯝꯃꯤꯀꯣ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯑꯁ ꯍꯣꯡꯗꯦꯗ꯫ ꯔꯣꯁꯅꯤꯅ, ꯌꯥꯝ ꯅꯩ ꯂꯩꯔꯝꯃꯤ, ꯍꯥꯟꯅꯗꯤ ꯐꯖꯕꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯩ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯈꯩꯗꯤ ꯄꯨꯇ꯭ꯔꯨꯞ ꯀꯦꯟꯅꯔꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ,
ꯑꯁ ꯋꯥꯔꯤꯗꯤ ꯅꯨꯡꯉꯥꯏ ꯆꯤꯡꯂꯥꯏꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯗ ꯐꯖꯗ꯭ꯔꯤ ꯅꯣꯏꯁꯨ ꯀꯥꯏꯗꯅꯣꯝ ꯆꯠꯁꯤꯗꯅ ꯁ꯭ꯋꯥꯏꯁꯦ ꯀꯦꯐꯦꯒꯨꯝꯕ ꯂꯩꯇ꯭ꯔꯣ ꯕꯤꯗ꯭ꯌꯥꯅ ꯂꯩꯌꯦ ꯑꯗꯣ ꯊꯣꯡ ꯍꯥꯡꯂꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯆꯤꯡꯂꯥꯏꯅ ꯄꯨꯡ ꯀꯌꯥꯗꯤ ꯍꯥꯡꯒꯦ ꯈꯪꯗꯦꯗ ꯁꯥꯔꯩ ꯍꯧꯕꯅꯤ ꯑꯁꯤ ꯀꯦꯐꯦꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯦ ꯃꯦꯀꯤꯔꯥꯁ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯃ ꯍꯦꯜꯂꯤ ꯑꯗꯨꯗꯤ ꯍꯥꯡꯂꯝꯕꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯦꯐꯦꯔꯣꯝꯗ ꯄꯨꯟꯅ ꯃꯈꯣꯡꯅ ꯂꯥꯛꯏ ꯃꯦꯀꯤꯔꯥꯁ ꯇꯣꯏꯁꯅꯥꯒꯤ ꯃꯅꯤꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯩ ꯃꯦꯀꯤꯔꯥꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦꯕ ꯊꯃꯣꯏ ꯂꯝꯍꯦꯟꯕ ꯑꯣꯏꯍꯟꯕꯅꯤ ꯑꯣꯜꯍꯟꯕꯅꯤ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯏ ꯅꯪꯅ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ ꯏꯔꯥꯜꯁꯨ ꯂꯩꯖꯗꯕ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕꯤꯅꯨ ꯑꯩꯅ ꯅꯠꯇꯦ ꯃꯈꯨꯠꯇꯨꯅ ꯊꯕꯛ ꯃꯄꯥꯗ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯄꯨ ꯁꯥꯕ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯏꯔꯥꯡ ꯈꯪꯍꯟꯕ ꯅꯠꯇꯦ ꯑꯣꯏꯔꯣꯏ ꯈꯪꯂꯕ ꯃꯤꯁꯤꯅ ꯏꯔꯥꯡ ꯀꯜꯍꯟꯕꯅꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕ ꯊꯣꯏꯁꯅꯥꯗꯨ ꯇꯥꯔ ꯃꯥꯜꯂꯤ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯊꯣꯏꯁꯅꯥꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯎꯔꯕ ꯀꯩꯅꯣ ꯅꯥꯀꯟꯗꯒꯤ ꯕꯤꯗ꯭ꯌꯥꯅ ꯇꯥꯔꯗꯨꯅ ꯀꯩꯕꯣ ꯀꯩꯝ ꯅꯠꯇꯦ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯌꯧꯗ꯭ꯔꯤꯕꯣ ꯌꯧꯔꯦ ꯑꯁꯤ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯐꯦꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯌꯥꯝꯗꯨ ꯀꯦꯐꯦ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯐꯝ ꯑꯍꯥꯡꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯃꯤ ꯆꯤꯡꯂꯥꯏ ꯃꯦꯅꯨꯗꯨ ꯅꯨꯄꯤꯈꯩꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯀꯩꯀꯩꯅꯣ ꯑꯣꯔꯗꯔ ꯇꯧꯔꯣ ꯕꯤꯗ꯭ꯌꯥꯅ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯆꯤꯡꯂꯥꯏꯅ ꯑꯩꯈꯣꯏ ꯁꯃꯨ ꯂꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛꯇꯨ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯑꯩ ꯇ꯭ꯔꯦꯠ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯨ ꯔꯣꯁꯅꯤꯅ ꯄꯨꯛ ꯄꯤꯛ ꯊꯜꯂꯀꯥꯟꯁꯤꯗ ꯍꯥꯟꯅ ꯈꯪꯅꯗꯤ ꯀꯩꯝ ꯆꯥꯔꯝꯃꯣꯏꯗꯕꯅꯤꯁꯦ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒ ꯑꯆꯥꯄꯣꯠ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯁꯅꯤ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯡꯗ ꯂꯥꯛꯑꯣ ꯁꯪꯒꯗ꯭ꯔꯣ ꯃꯦꯀꯤꯔꯥꯁ ꯁꯪꯉꯤꯗ ꯂꯥꯛꯀꯦ ꯃꯅꯤꯇꯣꯝꯕꯅ ꯑꯥꯔꯒꯤ ꯑꯣꯏꯔꯁꯨ ꯃꯣꯏꯁꯨ ꯀꯥꯡꯗꯤ ꯇꯧꯕꯅꯤ ꯆꯤꯡꯗ꯭ꯔꯁꯨ ꯇꯧꯗꯥꯏꯅꯦ ꯃꯦꯀꯤꯔꯥꯁꯅ ꯍꯣꯏ ꯂꯥꯏꯁꯪ ꯉꯥꯜꯂꯒ ꯊꯝꯃꯤ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦꯗ ꯐꯃꯨꯡ ꯅꯤꯛꯂꯒ ꯁꯦꯕꯥ ꯇꯧꯏ ꯔꯣꯁꯅꯤꯅ ꯑꯗꯨꯗꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤꯗ ꯅꯨꯡꯊꯤꯜ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯦ ꯍꯣꯏ ꯂꯥꯛꯑꯣ ꯃꯣꯏꯈꯩꯁꯨ ꯅꯨꯡꯊꯤꯜꯗ ꯂꯥꯛꯇꯣꯏꯅꯤ ꯀꯥꯡꯁꯤꯕꯨ ꯗꯦꯠ ꯀꯌꯥꯅꯣ ꯀꯨꯏꯗ꯭ꯔꯦ ꯗꯦꯠ 1ꯗꯅꯤ ꯖꯨꯂꯥꯏꯒꯤ ꯑꯣ ꯉꯁꯤꯅ ꯗꯦꯠ 27ꯅꯤꯅꯦ ꯖꯨꯟꯒꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯑꯗꯣ ꯅꯣꯏ ꯀꯩꯀꯩ ꯇꯝꯗꯣꯔꯒꯦ ꯃꯈꯥ ꯔꯣꯁꯅꯤꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯇꯝꯅꯤ ꯑꯩꯗꯤ ꯕꯤꯗ꯭ꯌꯥꯅ ꯑꯩꯁꯨ ꯇꯝꯅꯤꯗ ꯑꯣꯁꯤꯟꯅ ꯅꯤꯠ ꯊꯥꯒꯦ ꯉꯁꯤꯗꯤ ꯔꯣꯁꯅꯤꯅ ꯅꯪꯅ ꯗꯣꯛꯇꯔ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯁꯥ ꯅꯥꯗꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯤꯁꯦ ꯑꯣꯁꯤꯟꯅ ꯐꯔꯦ ꯀꯩꯅꯣ ꯐ꯭ꯔꯤꯗ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯎꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤꯕꯨ ꯀꯤꯗꯤ ꯀꯤꯍꯦ ꯑꯣꯁꯤꯟ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯐꯩꯔꯞꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯅꯣꯏꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯀꯔꯦꯝ ꯂꯩꯔ ꯀꯩꯅꯣ ꯃꯥꯟꯕ ꯑꯃ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯀꯤꯔ ꯃꯥꯜꯂꯦ ꯑꯣꯁꯤꯟ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯀꯤꯗꯦꯀꯣ ꯅꯥꯔꯗꯤ ꯐ꯭ꯔꯤꯗ ꯌꯦꯡꯕꯤꯌꯨ ꯌꯦꯡꯗꯣꯏꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯇꯤꯒ ꯇꯧꯕꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯍꯛꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯆꯤꯡꯂꯥꯏꯅ ꯏꯇꯨ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯅ ꯀꯤꯀꯣ ꯑꯩ ꯑꯣꯁꯤꯟ ꯆꯤꯡꯂꯥꯏꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯒ ꯐꯔꯦ ꯅꯪꯃꯁꯨ ꯅꯥꯔꯒ ꯍꯥꯏꯔꯛꯀꯅꯨ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯅꯕꯥꯅꯤ ꯈꯟꯅꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯠꯂꯝꯗ꯭ꯔꯤꯅ ꯑꯣꯁꯤꯟꯅ ꯅꯃꯥꯟꯅꯕꯁꯦ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ ꯅꯍꯥꯟꯈꯩ ꯈꯪꯂꯨꯗ꯭ꯔꯤ ꯑꯍꯦꯟꯕ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯦꯀꯤꯔꯥꯁꯅ ꯐꯨꯗꯠꯂꯨꯅꯦ ꯑꯗꯨꯗꯤ ꯂꯝ ꯍꯦꯜꯂꯗꯤ ꯑꯣꯁꯤꯟꯅ ꯅꯨꯡꯉꯥꯏꯇꯗꯅ ꯐꯨꯕꯤꯗ꯭ꯔꯦ ꯆꯤꯡꯂꯥꯏꯅ ꯁꯤꯌꯥ ꯁꯛꯁꯤꯡꯁꯤꯗꯤ ꯃꯅꯤꯇꯣꯝꯕ ꯇꯞꯅ ꯌꯥꯔꯦ ꯀꯔꯤꯅꯣ ꯌꯥꯝ ꯄꯛꯇꯦ ꯕꯤꯗ꯭ꯌꯥ ꯃꯅꯤꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯀꯩꯅꯣ ꯃꯅꯤꯇꯣꯝꯕꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯗ ꯑꯣꯁꯤꯟꯅ ꯈꯪꯗ꯭ꯔꯦꯗ ꯏꯀꯥꯏꯅꯈꯤꯕ ꯃꯌꯥꯝꯁꯤꯅ ꯃꯦꯀꯤꯔꯥꯁ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯃꯅꯤꯇꯣꯝꯕꯒꯤ ꯀꯩ ꯋꯥꯅꯣ ꯆꯤꯡꯂꯥꯏꯅ ꯅꯪ ꯈꯪꯗ꯭ꯔꯤꯀꯣ ꯀꯥꯎꯏꯅꯦ ꯃꯦꯀꯤꯔꯥꯁꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯆꯤꯡꯂꯥꯏ ꯔꯣꯁꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯔꯣꯁꯅꯤ
ꯏꯀꯥꯏꯕꯒꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯣꯁꯅꯤꯒ ꯃꯅꯤꯇꯣꯝꯕꯒꯁꯨ ꯁꯝꯊꯤꯡ ꯁꯝꯊꯤꯡ꯫ ꯃꯦꯀꯤꯔꯥꯁ ꯆꯤꯡꯂꯥꯏꯒꯤ ꯋꯥꯗꯨꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯥꯂꯣꯍꯦ, ꯅꯣꯏ ꯃꯁꯦꯟ ꯄꯪꯀꯣꯏ ꯀꯣꯏꯅꯩꯔꯣ? ꯁꯥꯊꯤꯅꯩ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ꯫ ꯆꯤꯡꯂꯥꯏꯅ, ꯈꯪꯗ꯭ꯔꯦꯗ, ꯁ꯭ꯋꯥꯏꯁꯦ ꯅꯇꯣꯝꯇꯅꯤ ꯁꯤꯡꯒꯜꯁꯤ꯫ ꯃꯦꯀꯤꯔꯥꯁꯅ, ꯗꯕꯜ ꯑꯣꯏꯔꯛꯈꯤꯅꯤ꯫ ꯃꯅꯤꯇꯣꯝꯕꯅ, ꯊꯥꯏꯅꯅ ꯀꯣꯏꯕ ꯌꯥꯕ ꯗꯃꯥ ꯑꯃ ꯀꯣꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯂꯦꯝꯕ ꯁꯥꯔ ꯂꯩꯔꯤ꯫ ꯃꯦꯀꯤꯔꯥꯁꯅ, ꯏꯁ ꯋꯥꯔꯤꯗꯤ꯫ ꯃꯅꯤꯇꯣꯝꯕꯅ, ꯅꯪꯕꯨ ꯂꯣꯏꯔꯦ ꯍꯥꯏꯒꯦꯔꯣ? ꯃꯦꯀꯤꯔꯥꯁꯅ, ꯌꯥꯔꯦ꯫ ꯆꯤꯡꯂꯥꯏ ꯃꯅꯤꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯤ ꯏꯀꯥꯏꯈ꯭ꯔꯦ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯝꯂꯝꯂꯒ ꯍꯟꯅꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯑꯅꯤꯗꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯒ ꯃꯦꯀꯤꯔꯥꯁ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯇꯤ ꯃꯆꯥ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯔꯤꯕꯅꯣ? ꯆꯤꯡꯂꯥꯏꯒ ꯃꯅꯤꯇꯣꯝꯕꯒ ꯎꯅꯔꯨꯕꯅꯤꯗ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ? ꯑꯆꯥꯄꯣꯠ ꯇꯞꯇꯥꯡꯉꯩ ꯆꯥꯁꯤꯜꯂꯒ ꯆꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯍꯣꯔꯦꯟ ꯆꯥꯔꯁꯤ ꯄꯨꯟꯅ꯫ ꯍꯣꯏ, ꯑꯗꯣ ꯄꯥꯕꯨꯡ ꯍꯜꯂꯛꯈ꯭ꯔꯕꯣ? ꯍꯜꯂꯛꯇ꯭ꯔꯤ, ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯣ, ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯉꯁꯥꯏ ꯊꯣꯏꯁꯅꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯨ ꯑꯣꯏꯔꯣꯏ ꯈꯪꯂꯕ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯇꯠꯇꯅ ꯑꯣꯠꯂꯤꯕ? ꯈꯣꯡꯐꯝꯁꯤ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯍꯦꯛ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ? ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯅ ꯋꯥꯕꯁꯤ ꯎꯔꯒ? ꯑꯩꯒꯤ ꯋꯥꯕꯁꯨ ꯀꯩꯁꯨ ꯈꯪꯂꯝꯃꯣꯏꯅꯦ ꯅꯪꯗꯤ꯫ ꯇꯥꯏꯁꯤꯟꯈ꯭ꯔꯦ ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯐꯥꯖꯤꯟꯕ ꯉꯝꯖꯗ꯭ꯔꯒ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯀꯤꯔꯥꯁꯀꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡꯗꯨ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯃꯈꯣꯟꯗꯨꯅ ꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯇꯟꯗꯦ ꯃꯥꯟꯗꯦ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯔꯣꯖꯔ ꯀꯣꯂꯤꯡ꯫ ꯃꯦꯀꯤꯔꯥꯁ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯔꯣꯖꯔꯅ, ꯅꯇꯨ ꯊꯤꯖꯜꯂꯨꯕ꯭ꯔꯣ? ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯐꯣꯟꯗꯣ ꯁꯠ ꯁꯠ ꯄꯥꯏꯈꯠꯂꯨ ꯌꯥꯗ꯭ꯔꯣ? ꯍꯥ? ꯑꯁ ꯀꯩꯅꯣꯍꯦ, ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯣ? ꯊꯣꯛꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯀꯥꯏꯗ? ꯀꯩꯁꯥꯝꯄꯥꯠꯇ꯫ ꯃꯦꯀꯤꯔꯥꯁ ꯕꯤꯠ ꯏꯂꯩ ꯂꯩꯇꯅ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯁꯤꯗꯅ, ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯆꯣꯛꯊꯔꯦ꯫ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 3ꯗ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯖꯔꯅꯤ ꯂꯥꯛꯄꯒꯤ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ꯫ ꯍꯤꯞꯄꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯨꯗ ꯃꯦꯀꯤꯔꯥꯁ ꯇꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ 5 ꯇꯥꯔꯝꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯍꯧꯒꯠꯂꯛꯂꯒ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯖꯤꯝꯒꯤ ꯔꯨꯝ ꯑꯃ ꯂꯩꯕꯗꯨꯗ ꯆꯪꯂꯛꯂꯒ ꯖꯤꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯀꯨꯏꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯊꯥꯗꯣꯛꯂꯨꯕꯒꯤ ꯀꯥ ꯍꯦꯟꯅ ꯉꯝꯗ꯭ꯔꯦ꯫ ꯃꯨꯛꯈꯥꯏ ꯑꯃ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯔꯨꯖꯊꯣꯛꯂꯒ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯅꯨꯄꯥꯗ, ꯂꯣꯏꯔꯕꯣ? ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯕꯒꯤ ꯌꯥꯝ ꯀꯨꯏꯅ ꯉꯝꯗ꯭ꯔꯦꯗ꯫ ꯅꯨꯡꯇꯤꯒꯤ ꯈꯔ ꯇꯧꯔꯒ ꯐꯔꯛꯀꯅꯤꯗ꯫ ꯍꯣꯏ, ꯑꯗꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯉꯥ ꯊꯣꯡꯂꯒꯦ꯫ ꯑꯣ, ꯖꯤꯝꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯕ꯭ꯔꯣ? ꯅꯪ ꯊꯅꯝꯂꯒ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯑꯅꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄꯥꯕꯨꯡꯗꯤ? ꯍꯜꯂꯛꯇ꯭ꯔꯤ, ꯍꯜꯂꯅꯤꯗ꯫ ꯃꯥ? ꯀꯩꯅꯣ ꯃꯪꯒꯦ? ꯁꯨꯝ ꯆꯃꯝꯅꯔꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯃꯦꯀꯤꯔꯥꯁ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁ ꯌꯥꯔꯦꯗ꯫ ꯕꯤꯃꯣꯇꯤ ꯉꯛꯅ, ꯍꯩꯃꯥ ꯀꯔꯤꯅꯣ ꯍꯩꯋꯥꯅꯤ? ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯂꯩꯀꯣ, ꯑꯗꯨꯒ ꯀꯥꯡ ꯅꯨꯃꯤꯠꯁꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯗꯤ ꯉꯛꯅ ꯃꯁꯥꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯀꯤꯔꯥꯁꯀ ꯆꯤꯡꯂꯥꯏꯒ ꯃꯅꯤꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯩꯁꯥꯝꯄꯥꯠ ꯇꯝꯅ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯔꯣꯖꯔꯗ ꯀꯣꯜ ꯇꯧꯏ꯫ ꯀꯥꯏ ꯂꯩꯒꯦ? ꯁꯟꯔꯥꯏꯁ ꯀꯦꯐꯦꯗ ꯂꯩꯌꯦ, ꯂꯥꯛꯑꯣ꯫ ꯑꯣꯀꯦ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯃꯐꯝꯗꯨ ꯊꯤꯔꯒ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯨ ꯂꯥꯛꯏ꯫ ꯇꯣꯞꯇ ꯂꯩꯕ ꯀꯦꯐꯦꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯃꯤ ꯀꯥ ꯍꯦꯟꯅ ꯆꯤꯟꯕ ꯑꯣꯏꯗꯦ ꯃꯐꯝꯗꯨ꯫
ꯃꯦꯀꯤꯔꯥꯁ ꯔꯣꯖꯔ ꯍꯣꯏ ꯀꯗꯣꯝꯗ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯔꯣꯖꯔ ꯃꯦꯀꯤꯔꯥꯁ ꯎꯕꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏꯁꯨ ꯔꯣꯖꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯍꯥꯡꯕ ꯁꯤꯠꯁꯤꯡꯗꯨꯗ ꯐꯝꯊꯩ꯫ ꯃꯦꯀꯤꯔꯥꯁ ꯔꯣꯖꯔꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝ ꯅꯩ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯔꯅ, ꯑꯗꯨꯕꯨꯗꯤ ꯅꯌꯥꯝꯕꯅꯤꯗꯅ꯫ ꯁꯛꯇꯤꯕꯥꯁꯅ, ꯀꯩꯅꯣ ꯑꯗꯨ ꯀꯨꯏꯗꯨꯕꯣ? ꯃꯦꯀꯤꯔꯥꯁꯅ, ꯃꯐꯝꯁꯦ ꯑꯅꯧꯕ ꯑꯣꯏꯕꯩꯅꯤ, ꯑꯗꯨꯅ ꯊꯤꯕ ꯋꯥꯕ꯫ ꯏꯍꯦ, ꯃꯣꯏ ꯈꯪꯅꯧ, ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ, ꯑꯩ ꯃꯤꯡ ꯔꯣꯖꯔ꯫ ꯁꯛꯇꯤꯕꯥꯁꯅ, ꯑꯩꯒꯤꯅ ꯁꯛꯇꯤꯕꯥꯁ꯫ ꯆꯤꯡꯂꯥꯏꯅ, ꯑꯩꯒꯤꯅ ꯆꯤꯡꯂꯥꯏ꯫ ꯑꯩꯒꯤꯅ ꯃꯅꯤꯇꯣꯝꯕ꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, ꯑꯩꯅ ꯃꯦꯀꯤꯔꯥꯁ꯫ ꯔꯣꯖꯔꯅ, ꯁꯛꯁꯤꯗꯤ꯫ ꯁꯛꯇꯤꯕꯥꯁꯅ, ꯁꯤꯗꯤ ꯄꯀꯥ ꯇꯥꯔꯦ ꯀꯩꯅꯣ, ꯄꯨꯟꯅ ꯀꯣꯏ ꯆꯠ ꯌꯥꯔꯦ꯫ ꯆꯤꯡꯂꯥꯏꯅ, ꯆꯠꯁꯤ ꯍꯦꯛꯇ꯫ ꯔꯣꯖꯔꯅ, ꯌꯥꯏ, ꯄꯨꯟꯅ ꯁꯤꯗꯩꯗꯤ ꯄ꯭ꯂꯥꯟ ꯃꯊꯪ ꯁꯤꯜꯂꯒ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯔꯊ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯍꯣꯏ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯔꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯎꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯇꯨꯅ ꯍꯩꯔꯨꯛ ꯀꯠꯂꯤ꯫ ꯕꯥꯃꯣꯟ ꯈꯔ ꯑꯃꯅ ꯈꯦꯆ꯭ꯔꯤ ꯍꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯐꯝꯂꯒ ꯂꯩ, ꯃꯌꯥꯝꯗꯨ ꯌꯦꯡꯗꯨꯅ꯫ ꯃꯣꯅꯤꯀꯥ ꯃꯅꯤꯡꯒꯤ ꯈꯪꯅꯧ ꯂꯥꯎꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯅꯒ ꯂꯩꯗꯅ ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯀꯩꯅꯣ ꯑꯁ ꯌꯥꯝ ꯀꯟꯅ ꯀꯧꯏꯗꯨꯕꯣ? ꯇꯞꯅ ꯀꯧꯕꯗ ꯇꯥꯕ꯭ꯔꯣ ꯅꯪ? ꯍꯥ, ꯇꯥꯕ꯭ꯔꯕ? ꯑꯁ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯍꯦ ꯀꯩꯅꯣ? ꯘꯤ ꯋꯥꯠꯂꯤ ꯍꯥꯏ, ꯘꯤ ꯂꯩꯔꯨꯆꯣ꯫ ꯃꯆꯤꯠ ꯍꯥꯏꯔꯒꯅꯨ, ꯑꯋꯥꯠꯄ ꯀꯩ ꯍꯥꯏꯔꯣ? ꯂꯣꯏꯔꯦ ꯁꯤꯅ, ꯂꯥꯛꯑꯣ ꯁꯠ-ꯁꯠ, ꯕꯥꯃꯣꯟꯅ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯃꯦꯀꯤꯔꯥꯁ ꯇꯥꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯒ ꯗꯨꯀꯥꯟ ꯆꯠꯂꯤ, ꯑꯗꯨꯒ ꯘꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯘꯤꯗꯣ ꯕꯥꯃꯣꯟꯅ ꯄꯤꯔꯝꯂꯒ ꯃꯆꯦꯕꯨ ꯊꯤꯔꯛꯏ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯌꯨꯛꯀꯤꯗꯤ ꯂꯣꯏꯔꯦ, ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯋꯥꯠꯂꯤ꯫ ꯑꯣ, ꯑꯗꯣ ꯏꯃꯥꯗꯤ? ꯃꯥꯟꯗꯣꯞꯇ꯫ ꯃꯦꯀꯤꯔꯥꯁ ꯃꯥꯟꯗꯣꯞꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯕꯤꯃꯣꯇꯤ ꯐꯝꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯇꯞꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯋꯥꯠꯂꯒꯦ? ꯀꯩꯅꯣꯝꯇ꯫ ꯕꯤꯃꯣꯇꯤ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯃꯣꯇꯤ ꯃꯆꯥꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯃꯥ ꯃꯆꯥ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯃꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯃꯕꯨꯛꯁꯨ ꯌꯥꯝ ꯇꯞꯄꯤ, ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯐꯩ꯫ ꯅꯥꯀꯟꯗꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ, ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯕꯨꯛꯂꯒ ꯂꯩꯇꯦ, ꯌꯥꯝ ꯆꯝꯃꯤ, ꯅꯨꯡꯁꯤ, ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯐꯩ, ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯐꯩꯌꯦ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯏꯆꯦꯝꯁꯤ ꯕꯤꯃꯣꯇꯤꯁꯦ ꯃꯁꯛꯁꯦ ꯏꯪ ꯏꯪ ꯂꯥꯎꯅ ꯑꯗꯨꯝ ꯐꯖꯔꯤ, ꯃꯥ ꯐꯖꯕꯒꯤ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯐꯖꯩ꯫ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ, ꯁꯅꯥꯈ꯭ꯌꯥ ꯃꯩꯔꯥꯕꯁꯨ ꯐꯖꯩ ꯁꯤꯗꯤ, ꯑꯗꯨꯒꯤꯅꯤ, ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯃꯥꯟꯕꯅꯤ, ꯃꯆꯥꯅꯨꯄꯥꯁꯤ ꯂꯧꯔꯦ, ꯅꯨꯄꯤꯗꯨꯅ ꯏꯆꯦꯝꯁꯤ ꯂꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯩ꯫ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩ ꯄꯨꯡ 1 ꯇꯥꯗꯧꯔꯦ, ꯆꯠꯂꯒꯦ꯫ ꯀꯅꯥ ꯆꯠꯀꯗꯧꯔꯤꯅꯣ? ꯆꯤꯡꯂꯥꯏ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯆꯠꯂꯣ ꯅꯤꯡꯊꯤꯖꯅ꯫ ꯑꯩꯒꯤ ꯐꯤꯔꯣꯜꯗꯤ? ꯅꯪꯒꯤ ꯎꯄꯨꯗ ꯏꯃꯥꯅꯅꯦ ꯑꯥꯏꯔꯟ ꯇꯧꯔꯒ ꯊꯝꯂꯝꯂꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯒꯦ꯫ ꯄꯪꯊꯦꯡꯗꯤ ꯍꯜꯂꯛꯀꯅꯨꯀꯣ꯫ ꯃꯦꯀꯤꯔꯥꯁ ꯃꯄꯥꯗ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯃꯃꯥꯅ ꯊꯝꯂꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯁꯦꯠꯆꯤꯜꯂꯤ꯫ ꯋꯥꯏꯠ ꯃꯆꯨꯗ ꯃꯄꯥꯟ ꯕ꯭ꯂꯦꯛ ꯃꯆꯨꯅ ꯄꯤꯛꯇꯛꯅ ꯆꯠꯄ ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯂꯤ, ꯑꯗꯨꯒ ꯈꯨꯗꯥꯡ ꯍꯥꯐ ꯑꯣꯏꯕ ꯋꯥꯏꯠ ꯃꯆꯨꯒꯤ ꯀꯥ ꯍꯦꯟꯅ ꯗꯤꯖꯥꯏꯟ ꯌꯥꯎꯗꯕ ꯀꯨꯔꯇꯥ ꯑꯃ ꯂꯤꯠꯂꯤ, ꯑꯗꯨꯒ ꯋꯥꯏꯠ ꯃꯆꯨꯗ ꯃꯄꯥꯟ ꯈꯥꯃꯦꯟ ꯈꯤꯇꯪ ꯆꯠꯄ ꯂꯦꯡꯌꯥꯟꯗꯨꯃ ꯌꯥꯜꯂꯤ꯫ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯦꯠꯆꯤꯟꯕꯗ ꯇꯅꯥꯟꯈ꯭ꯔꯦ, ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯦꯔꯦꯖꯇꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯍꯣꯏꯗ ꯃꯅꯤꯇꯣꯝꯕꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁꯅ ꯒꯦꯠꯇ ꯉꯥꯏꯔꯝꯃꯨ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯒꯦꯠꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯒꯥꯔꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ꯫ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯥꯈꯠꯂꯤ꯫ ꯃꯦꯀꯤꯔꯥꯁꯅ, ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯅꯕꯥꯅꯤꯒꯤ? ꯆꯤꯡꯂꯥꯏꯅ, ꯍꯣꯏ꯫ ꯃꯦꯀꯤꯔꯥꯁꯅ, ꯍꯥꯏꯅꯗꯦꯀꯣ, ꯂꯥꯛꯑꯣ, ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯣꯡꯉꯨ꯫ ꯃꯅꯤꯇꯣꯝꯕ ꯀꯨꯝꯊꯔꯒ ꯃꯃꯥꯡꯒꯤ ꯁꯤꯠꯇ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫
Mekiras garidu thauba hawi aduga Manitombada onsinuna. Rosni hoigise kadomdaneba. Tera lukram lerakta. Mekirasna. Mafam khangmu natro talu. Okay boss. Asumda humdu lai. Mafamda yauraga lai tholawa haina phone tawri. Rosni hoisu geta tholaklaga ngairami. Makhoigi manak tamna garidu thausili aduga mamang oirapna khami. Mekiras Rosni da call kalap hairei. Gari se sai sum thamba yagadro. Rosni na. Sabing angnani lau manung thauchilo. Hoi. Asi haraga gari du manung tana thauchilaga khamlamnaga kumtharai. Gari da ke kumtharakpaga laptakna paikhoma lerambadu uri. Mekiras madu ubada masina tapna soli. Thoknasu bit leroidorida awoiba pili haisi lakjaramoidam. Manitombana lau iroi changnakre. Mekiras tande mande makhoi mayamgi tung inai. Mayamda wari sanaduna lay kari-karino tawba yaba thabaksing mayamna tawrami. Nupi khaina insang semda sangkre nupasingni phamlaga wari sanaduna lay. Pung ani tarakpa swaida kangsingnaba haiduna arti haiduna laidu lengthorai. Mayamdu mandop mayayda langduna lay. Kangdu singba haukre mahi matungda inaki. Mekiras makuta red masugi rose ama kana paiduna lay. Mamitna laptangna chaliba thoisnada thammi. Mekiras kantharuba tawduna thoisnagi manata sangsili aduga tumina leptuna layriba thoisnada tapna kaurei. Thoisna mamaiduna kana fat onthorai. Mekiras orambaduda tingang adumak yengduna lay. Mekiras Rose toife thangkalai wahang pahong tawduna Rose tapna thoisnagi yet thangma napada chinbi. Thoisnadi Mekiras ki mawongduda wala ngangkhidre tingang adumak yengduna lay. Mekiras tapna hairei. Rose gi asemo budhibani nangoirami. Fajakraba layse nangi napada singkibada laysigi fajaba sengaikre aduga nangi maithongi fajaba sengali. Thoisna tanjaduna paikhombadu phingna changaktuna Thoisnagi napada chiliba Rose tu fatlang thoi. Aduga Rose tu makhada langthokre. Paikhomba sawbana mamito ngangsang ngangkre. Nganglaga Mekiras hairei. Aiyoi pot solakano. Aigi nane thamkrabani. Nang sokoi mathau tade. Sambal khadun thamkrabani. Sambal du munang khairaga. Changke ka khangana. Ngasina ngasiure matung manao sigum thabakse tawge khangana. Paikhomba kanano haibase. Muna musak talkani na phamda. Wahai khara siaramlaga paikhomba Thoisnagi khudangdu pairaga chinglaga mafamdudagi puthokre. Thoisnadi Mekiras tadumak tunghalaga yenglai. Mekiras Thoisnana sakribudu yengdaga lehewi nokfe tawna aduga laimaida tariba andar gulabdu nontadun laukhali. Andar gulabduda pagliwa fuldu tapna phupu haina kamthoi aduga masina tapna soli. Mara laysadraba nangsu. Aina thengnu pairubagidamakta uful marakse tare ai lankre. Karisu kanthaudana nangbu migi napata silankre. Aibu warogano. Adubu nangi nasum oirabanina ifamda jakshina thamjilaki. Asi haiduna Rose tu purki pocket tu hapsinkre.